ꯑꯩꯈꯣꯏꯁꯤ ꯏꯟꯗꯤꯌꯥꯗ ꯃꯦꯟ ꯏꯟ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯁꯤ ꯃꯔꯖꯔ ꯇꯧꯔꯦ ꯀꯣ ꯑꯩꯈꯣꯏꯁꯤ ꯁꯣꯝ 1974ꯗ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏ ꯄꯨꯟꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯈ꯭ꯔꯦ 하나 하여 봐보다 거의 릴리전이 빠다머니 것이나 릴리전이 빠다머니 미 아마나 마나 닝도 다른 닝보다 아주 같은 분들 있대 거 거기 거기 닝게 크리스천 닝게라 힌두 닝게라 거 에니 까이로 다른 닝보다 아주 같은 분들 있대 나 해 아두부 이파이 부로 사이리 싱마리 mga 탐비오 부와리기 서원을 라고 거기세 메이테이 하여 프룹세 나트라가나 거기 머니푸르 하여 레박스디도 군다면이 아주 메뉴스디다 메이테이 하여 프룹시주 거 아토토바 कम्युनिटी मसा मैम खुदामी मैम मसा मसा की लाइनिंग में चुनाव मैम लेको मसा मसा की लाइनिंग मैम सब ये कहीं थिंगे माई धर्म ने धर्म मैम निंग धर्म मैम पुल से फजब मनपुर स्टेट की मैते फ्रूसीबो इसा की धर्म लेजरीको इसा की धर्म से लीडर समटाइम्स प्रोटेक्ट पीबीदना नाम पीबीदनको चलबी कांदनब सोदनब नामदनब लंबी तापीदनेबको असुमे गंदगी जी याना होना जी याना होना इमुंगना कोई इधर लेनिंग दोषना में खरमंबा को होय तो जी याना होना बता सगी लेबक छिंदु सांग थिलगा ममा लेना नि साबदो खुशा यारो बो जमंगसा आइदा कोन हाजिन नि लीडर ओरिजिनल में सिजिनो सुदे इसाई नबी इसाई धर्म इसाई रोचत फिर जासे खरे मखजु मोना ने एसी तहंजनिंगी सोय तौदी फगनी सोय चटलु रे इबुंगो चिले दिसे हाइनि मुसु लेयेबको अदि लीडरसिंगना तौन लेरबनिना अदि अखोइसे कादगी वेस्टर्न लाइफ खलैब्रा अदगी मपाल लमगी चटबी खै पुसलैब्रा अखोइ जसे चटबी जुमोन खलबनेबको अदि लै फिल्म जमंसे अतोप रिलीजन कोइना अदुम कोइ बेभार बिजय रेस्पेक्ट बिजय तबो इसागी पिक्चर जु मिसिंग यामद्रसु को मिसिंग यामद्रइ थोदसि थोदोक्तेबको मिसिंग यामद्रगसु अखोइ रिलीजन बिसु मिसिंग खरसे नसिदंग अखोइ प्रोटेक्ट तौरगा फजना चटनबी कांगोन जिंग नागा नुसिना सब मतमदा यामना यूनिटी सब मतमदा सिंगापुर का चावल लमनो जमांसा अतो मणिपुर स्टेट पृथ्वी की लेमाइदा जमांसा है पृथ्वी की लेमाइदा पृथ्वी अचौब कंट्री में लेसिगी मनुंगदा को कंट्री में लेसिगी मनुंग जिदैदा अखोइ अचौब लेबा चाम हुपुथोक लय है सिगी मनुंग जिदैदा ख्वाइदै चाव पृथ्वी जिदै लेबा चाम हुपुथोक सिगी मनुंग जिदा ख्वाइदै चाव लेबा तराथुक लय ख्वाइदै पिकपा लेबा चाम निफुथरे लय है चाम निफुथरे सिगी मनुंग जिदा अखोइ स्टेट से मणिपुर स्टेट तगी हेन पिकपा मणिपुर स्टेट से पिक कंट्री मैम मनी मखा तमदना मिसिंग लेजरगसु चाउपसिंग याउदना मैम याउरीबको अखोइना इसागी सही लिसिंग मरी मंगाई पुवारीसु लेना हाइबा को हिस्ट्रीसु लेजबा मेरेजसु लेजबा लॉजु लेजबा को इसागी एम दमसु लेजबा लमजु लेजबा सिंगा हाना चकपा इलिगेन रिफ्यूजी खरा इलिगेन इमिग्रेंट खरा का या होब्रो खंदरो कुकी खरा लागा नसी मोगी लेबानी मणिपुर से लेबानी हगलगा नसी अगले मथों पुगी मैम 25 सेंचुरी दाइट हाइरे सिंग ले मैम जी नसी गाथो गाम जी ने ओदमसा सुम द लेने सेबा हजि कुकी की चंगै बमगी सेपरेट मिशन लान तोखरो मिनिस्ट्री ऑफ होम अफेयर्स ने पिरपा अंग्लो कुकी वाइना नसी सेंटेनरी गेट को कुकी ने मई थारा मेना हाइ इरांग सगली जगह दो नसी बगदुगी अदुगी स्टोर गेट तो थुगारसु लेते तखाइरसु लेते अदुगी एंदोना सही 100 years 200 years का स्टोरी है नुम मसा सजलगा काय नुंदिलगा ngasi मोगी लम बंते बुंते बुंता पुरो थुंदिलगा जमांसा तौनिंट्री फा बुंगा से कना थेट के अखं आई मोई हाये सिंगल ले मिनिस्टर आंग थेपि ब्रो जमांसा अदि लेबाक थुगाई गा थुगाई बनो कोई पुनु सिबिम लाइबा जमांसा अदुना लेबे इशुजी मनुं जिदे खोइना से मोरोसियस कंट्री गाइस सुबदगी स्क्वायर किलोमीटर 2040 स्क्वायर किलोमीटर पाक चाउबा मियोय लाख 13 गा सुबना चचक लेबा मियोय लेबाक नेबको मनि मखा तौलेसिदि अदि अखोई लेजरीबा सेक्टर खरसी ngaक नबि दमता सी अखोई नि कुकी गो मेमान दादबा हौगन खंदबा स्टेट लेगा मसु सी हायरे मोइसी रिफ्यूजी न लाखिबगी रिफ्यूजी न रिकग्नाइज तोगिबगी कोदे रेकॉर्ड लेरी नत्रा मिनिस्ट्री ऑफ होम अफेयर्स नो अंगो कुकी वाजे लेगिम लेतेना आरटीआई थारुबा कोगी पॉलिटिशियन मैम लिदे मैम थारुबदगी रेकॉर्ड पेपर्स लेरे अदु मैम ने मतम जाना लोशननबा तगराय लोशननबा मसागी हारे जे पसक जे हिस्ट्री दा काय लाखने बदम सिमी काम काय के अदुगी मौता हजिक चिंगी याखल दा टाइगर्स रोड काय थांदना हा अजि कुकी की मसम छांगो टाइगर हारो काय नो बेमा तादबदो मसम छांगवा ड्रग्स सिनेबा दई नो हो पाइबा जिगी की इंसिडेंट दो अय याव हटनी अय याव एना थीनी खोली गान पाउतारी दसुको अदुगुंबा मियोय मना तरा लेबा लालहो ग्रुप तुगी लीडर तुगी हजिक
ꯆꯤꯡꯒꯤ ꯑꯦꯔꯤꯌꯥ ꯈꯔꯗ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯐꯨꯇꯦꯖ ꯑꯣꯏꯕꯗ ꯇꯥꯏꯒꯔ ꯔꯣꯗ ꯀꯥꯏ ꯑꯗꯩ ꯁꯨꯝ ꯑꯩꯈꯣꯏ ꯕꯤꯁꯅꯨ ꯃꯅꯤꯡꯗ ꯀꯩꯗꯧꯔꯦ ꯇꯣꯡꯂꯥꯎꯕꯤ ꯆꯤꯔꯥꯡꯈꯣꯡ ꯃꯅꯤꯡꯗ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯖꯔꯃꯟ ꯔꯣꯗ ꯀꯅꯥꯅ ꯑꯌꯥ ꯄꯤꯒꯦꯕ ꯖꯔꯃꯟ ꯔꯣꯗꯁꯦ ꯇꯥꯏꯒꯔ ꯀꯅꯥꯅ ꯑꯌꯥ ꯄꯤꯒꯦꯕ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤꯒꯤ ꯗꯤ ꯁꯤꯗꯣ ꯀꯩꯗꯧ ꯂꯩꯒꯦꯕ ꯍꯧꯖꯤꯛ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯦꯁ ꯄꯤ ꯀꯩꯗꯧ ꯂꯩꯒꯦ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯦꯁ ꯄꯤ ꯀꯩꯗꯧ ꯂꯩ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯗꯤ ꯁꯤ ꯀꯩꯗꯧ ꯂꯩꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯣꯠꯇꯣ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯅꯨꯡ ꯈꯔ ꯆꯪꯁꯤꯜꯂꯀꯥꯟꯗ ꯇꯥꯏꯒꯔ ꯔꯣꯗ ꯊꯥꯔꯤꯕ ꯑꯗꯨꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯅꯨꯡ ꯈꯔ ꯍꯟꯖꯤꯜꯂꯀꯥꯟꯗ ꯖꯔꯃꯟ ꯔꯣꯗꯀ ꯊꯥꯔꯤꯕ ꯀꯥꯡꯄꯣꯛꯄꯤ ꯔꯣꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯆꯤꯡ ꯀꯛꯇꯅ ꯍꯧꯖꯤꯛ ꯂꯝꯕꯤ ꯁꯦꯝꯕ ꯃꯌꯥꯝꯁꯦ ꯒꯣꯔꯃꯦꯟꯅ ꯑꯌꯥ ꯄꯤꯒ꯭ꯔꯣ ꯃꯣꯏꯗ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯀꯅꯥꯅ ꯄꯤꯒꯦ ꯃꯣꯏꯗ ꯀꯥꯡꯄꯣꯛꯄꯤꯗꯩꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅ ꯆꯥꯟꯗꯦꯜꯗꯒꯤꯅ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯀꯣꯏꯕꯁꯦ ꯒꯥꯔꯤ ꯊꯧꯕ ꯌꯥꯅꯕ ꯆꯤꯡ ꯀꯛꯇꯅ ꯁꯦꯝꯕ ꯃꯌꯥꯝꯁꯤꯗꯩꯗ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯒꯤ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯀꯅꯥꯅ ꯄꯤꯕꯅꯣ ꯆꯤꯡ ꯀꯅꯥꯅ ꯀꯟꯕꯅꯣ ꯑꯣꯖꯥ ꯃꯥꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯍꯪꯕ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯅ ꯃꯊꯃꯣꯏ ꯁꯦꯡꯗꯕ ꯈꯔ ꯌꯥꯎꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥ ꯃꯥꯡꯁꯦꯀꯣ ꯁꯤ ꯍꯥꯏꯔꯒ ꯃꯣꯏ ꯌꯥꯝ ꯇꯥꯏꯅꯕ ꯅꯠꯇꯦ ꯇꯧꯍꯟꯅꯤꯡꯕꯗꯨꯅꯤ ꯊꯧꯅꯥ ꯐꯍꯟꯅꯤꯡꯕꯗꯨꯅꯤ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯊꯧꯅꯥ ꯐꯕꯤꯔꯛꯑꯣ ꯍꯣꯠꯅꯕꯤꯔꯛꯑꯣ ꯂꯩꯕꯥꯛꯀꯤ ꯍꯣꯠꯅꯕꯤꯔꯛꯑꯣ ꯊꯧꯅꯥ ꯐꯅ ꯍꯣꯠꯅꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯑꯗꯨꯝ ꯚꯣꯠ ꯀꯥꯕꯤꯌꯨ ꯃꯤꯌꯥꯝꯅꯕꯨ ꯌꯥꯔꯗꯤ ꯑꯣꯖꯥ ꯃꯥꯡꯁꯦ ꯁꯤꯔꯣ ꯚꯣꯠ ꯀꯥꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯔꯒꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯩꯖꯔꯤꯕ ꯏꯕꯨꯙꯧ ꯂꯩꯖꯔꯤꯕ ꯏꯁꯣꯔ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯖꯔꯤꯕ ꯏꯁꯣꯔꯁꯤ ꯅꯠꯇꯕꯤꯗ ꯌꯨꯝꯗ ꯃꯣꯏ ꯐꯣꯇꯣꯁꯦ ꯍꯦꯛꯇ ꯆꯥꯎ ꯊꯤꯔ ꯂꯥꯜꯂꯒ ꯍꯥꯏꯕꯒꯤꯅꯤ ꯑꯩꯈꯣꯏꯗꯤ ꯍꯣꯠꯅꯕꯤꯔꯛꯑꯣ ꯂꯩꯕꯥꯛꯀꯤꯅꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯕꯤꯗ ꯈꯤꯇꯪ ꯍꯥꯏꯔꯨꯕꯒ ꯈꯤꯇꯪ ꯉꯥꯡꯂꯨꯕꯒ ꯃꯣꯏꯗ ꯏꯅꯤꯃꯤꯇꯤ ꯑꯣꯏꯅ ꯎꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯈꯨꯠ ꯊꯨꯡꯗꯅ ꯍꯦꯛꯇ ꯌꯦꯠꯅꯕ ꯁꯥꯔꯛꯄꯗꯨ ꯑꯗꯨꯝ ꯐꯠꯇꯦ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯏꯅꯤꯃꯤꯇꯤ ꯂꯩꯖꯗꯦꯀꯣ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯈꯟꯃꯤꯟꯅꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯍꯥꯎ ꯃꯦꯅꯤ ꯗꯦꯖ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯗꯣꯔꯤ ꯃꯣꯏꯒꯤ ꯑꯁꯥ ꯀꯅꯥ ꯄꯤꯗꯣꯔꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯂꯨꯔꯕ ꯇꯥꯏꯃꯤꯡꯁꯤꯗ ꯃꯣꯏ ꯃꯁꯦꯟ ꯉꯁꯥꯏꯒꯤ ꯑꯩ ꯐꯝ ꯊꯥꯗꯣꯛꯑꯦ ꯑꯗꯒꯤ ꯑꯩ ꯂꯤꯗꯔ ꯑꯣꯏꯅꯤ ꯀꯥꯏꯅ ꯃꯨꯟꯅꯔꯦ ꯑꯗꯨꯀꯥꯟꯗ ꯄꯤꯌꯥꯔ ꯊꯝꯖꯜꯂꯦꯒ ꯍꯥꯏꯕ ꯍꯣꯏꯁꯤꯗꯤ ꯑꯣꯖꯥ ꯃꯥꯡꯁꯦ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯏꯄꯥ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯑꯗꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯋꯥꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯂꯩꯕ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯑꯁꯥ ꯈꯪꯗꯕ ꯃꯣꯏ ꯈꯛꯀꯤ ꯄꯣꯠ ꯑꯃ ꯁꯨꯝ ꯎꯗ꯭ꯔꯣ ꯑꯣꯖꯥ ꯃꯥꯡꯁꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯋꯥꯅꯤ ꯊꯣꯏꯅ ꯑꯦꯛꯁꯟ ꯂꯩꯖꯗꯦ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯃꯨꯛꯇꯪ ꯃꯥꯟꯅꯃꯤꯟꯅꯕꯤꯔꯛꯎ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯩꯖꯔꯤꯀꯣ ꯃꯌꯥꯝ ꯇꯨꯡ ꯏꯟꯖꯒꯦ ꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯁꯦꯟꯇꯔꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯇꯨ ꯃꯆ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯇꯪ ꯕꯦꯕꯥꯔ ꯄꯤꯕ ꯍꯥꯏꯇꯥꯔꯒꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯤꯟ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯄꯋꯥꯔ ꯋꯥꯈꯜ ꯃꯥꯟꯅꯃꯤꯟꯅꯕ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯊꯧꯅꯥꯗꯨꯅ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏꯁꯦ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯗꯧꯕꯅꯦꯕꯀꯣ ꯗꯃꯥꯡꯁꯥ ꯑꯗꯨꯒꯤ ꯊꯧꯅꯥꯗꯣ ꯑꯝꯇ ꯎꯠꯄꯤꯌꯨ ꯑꯝꯇ ꯏꯀꯥꯏ ꯈꯨꯝꯅꯍꯟꯕꯤꯌꯨ ꯃꯅꯤꯄꯨꯔꯁꯦ ꯑꯝꯇ ꯏꯀꯥꯏ ꯈꯨꯝꯅꯍꯟꯕꯤꯌꯨ ꯃꯐꯝꯁꯦ ꯁ꯭ꯋꯥꯏ ꯊꯝꯖꯒꯦ ꯗꯃꯥꯡꯁꯥ